ngasi oiba tongan tongan ba page kharagi posting collection tawbagi manungda newslink imphal hariba page asina phongdokpagi matung ina manipur gi matangda cinema namgani na hairamba director Sanoj Mishra rape case ka mari leinana phare haibo wafam asina ahan boin miyamda kodol tamjage amade video sibu meng tabiri ba punamakpu Loktak Mapao updates ke mekaidagi taramna okjabaga loinana ikai khumna buchari manipur gi matangda cinema namgani na hairamba director Sanoj Mishra rape case ka mari leinana phare hairi sahi kunga nipan subi nupi amana rape tawbagi maral sirakpani nupi asina haibada Mishra asi maga chahi mari life in leminai hai matamaduda hanjin rape tawkhina complaint torokpani nupi asi ahumlak abortion su tawkhi hairi Delhi police na Mishra asi phabani panbaya badi Mishra na handak viral chatpi Monalisa bu Manipur gi matang cinema nambada kumhangani na wawa launa khibani haiba wafam asigi source NDTV ni hairi page asigi bakhatana cookie job council na yanaba puraknaba chatharadi action lawgari hairi cookie kanglukki village volunteers coordinating committee na cookie job council ga maitai sangsthana amasung sarkar ga wari sanaduna ministry of home affairs na khana lepnaba siliba ase yam kanna kandem torokli cookie job council gi mathakta action lawgani karigumba moina yanaba purakladi separate administration gi apamba ase nathaiba yaroi hairi makhatana page asina phongdokpagi matung ina sibu phajai kaina ngangi sibu mayek sum senglakli sigi lan asi thawaina separate administration tanaba thoan bani haibasi haiba wafam phongdokli makhatana Mizoram gi Champhai district ki manung chana laiba langsamda lupa 1.79 crore ki kwamaru erekan nuts phare hairi Assam Rifles amadi custom na phabani haiba wafam phongdokli makha satarakpada kwakaithel 360 hariba PSSC ki post amani khal khochadaga thamjage cookie volunteers masen chhauna badagi khonghom post bunker mai thadokre hairi makhatana Karnataka ki Bangalore dagi Assam tamna lakpa Bangalore Kamakhya AC Superfast Express train ama ngasi Odisha gi Kutakta laiba Nargundi railway station manakta accident thokpadagi miyai ama laikidre kaya ama sopan nangkre hairi makhatana page asigi aroiboina Bangalore da nupi ama mahaki nupana hatoklaba matungda suitcase ta hapsinduna thamlamle hairi hairiba nupa adugi maming Rakesh Khetikar kawi mahak Bangalore police na phare hairi mahak masamaksu suicide tawduna sijanaba honarure hairi makhasa tarakpada National Highway 2 amadi National Highway 37 da pochai puduna lakpa gari Imphal da thonglare hairi National Highway 2 amadi National Highway 37 da lamdam asigi tangai fadana nongmada changdraba yadraba pochai puduna lakpa gari sahunga kuntra manga amadi chamaga humpuga mapan hairiba lambi asida apanba yaudana pusilakre makhatana pochai pusilakpada khudongthiba thoktanabagi damak chingai oiba mafamsingda security force na akanba section thorang lokhatki Manipur district punna makta pamdaba thodok thoktanabagi damak chinga masung tamda punna checkpoint chamaga taramatoi hangduna achat ongsing check tawbagi thabak sathakre haina Manipur police control room na thadorokpa chirolamana khangalakli makha satarakpada Sudan gi army na lebak adugi kunung loksilaba matung maru oiba market singda control tawba ngamkhre haire Sudan gi lanmi gi makaidagi ngasi phongdorokpa makhoi gi rival oiriba rapid support force singda chahi ani chupna lan chatharakpa aduda force adugi yamna maru oiba attack pangthokfam riba Omdur Raman City gi achobo market ama laibak adugi konung Khartoum loksilaba matung control tawba ngamkhre Sudanese army gi mathakta attack chathanaba honabada yamna maru oiba mafam ama oina rapid support forces singna sijinaramba Omdur Raman market adugi ayamba saruk Sudanese army na control tawba ngamkhibani wafam asi Sudanese army na konung Khartoum City da rapid support forces singbu takthoklaba matung nimit kharni leidaga phongdorokpani army amasung RSF ki marakta chathariba lan asina Chiniki oiba akanba muknaba ama chawng sandorakli masina maram oiduna United Nations mafam aduda thokliba thodok adu malemgi oina miyoibagi hingbagi punsigi mayokta khwaidagi chawba crisis ne haina lawri mafam adugi ayamba saruk hojik chaba phangdabagi awaba mayoknari Sudan gi lammisingi makaidagi phongdorakpada makhogi force na Omdur Raman gi nongsup thangba sarukta leiba asobo market oiriba sok lebia adu makhoina loksile maduda rapid support forces singa sizinaramba nongmai amadi atopa khulai kaya loksinba ngamle hairi soklebia asi Sudan lebaki oina khwaidagi chawba amasung khwaidagi maru oiba commercial hub singi manungda ama oiribani RSF na mafam aduda makhoigi military base hangdoklambadagi Sudanese army na takhaibadagi makhoi chenkibani hilamasagi matangda RSF ki makaidagi pau pongdorokpa leitri lanmi amasung RSF ki lan asida miyoi lising humpuga mato hena siba nangkhrabani haiba wapam thamjage makha satarakpada nungtil pause ki sipong ama oiriba paugzel gi editorial kalam dagi
लखोचरगा थमजगे खुनाई असि कननबा अखोई खुदिंगमक खनथबा मतम ओइरे हाइरि मणिपुरी सिंगी इतिहासता थौदांग लौगुदुरिबा ngasi नाहरोल सिंगना मखोई मसागी सक्तमगी दमा खनजबा ngamjadaba haibasi achauba pap amani pap asi kari langjarubagi tawribano haibasi khantaba matam yaure masada anabadi phaujaba anabagi layongdi khangningdaba miyoina laibak asida pik thana lairi haibasi khangadabani haujiki haurakliba naharul singna national identity gi damak pakhatchaba leitriba ase masada national character yaudabagini jati amagi miyoina masagi national character yaudrabadi jati adugi mang mapung phana mangmangamde maramaduna mangmangamdaba jati ama haujiki malemgi yaonda awonba khanba ngamdaba haibase masana tabani aduna haujiki naharul singna maru oiba tawgadaba thabakti national character yaunabagi damak ityasna yumpham oiba ipana ipuna thaksirol khasirol munna khangba miyamgi oiba sangstan ama mathautai apunba ityas sagatnaba kangluk ama semdona jati asigi tungi damak mangmangamdrabadi aikhogi saktam ase mangwa tabani manipur gi saktam haibase manipur gi ityas ka sagona duna lakchaba inana yumpham oiba ityas ki sayen pung kayada thaudok kayada jati asigi izat ki damak saina khongdren hangnaduna laknakhiba thaudok kayana semkhibani manipur gi ityas munna masak khangba manipuri singi mapung oiba ityas asibu semnakhiba khunai asigi pathang puthangi manat ka loinana thaudang lor iba maru oiba yumbi oiriba kangluk adu national character yaurate haibase lengak lon pariba singna khangbigadabani manipuri singi ityas ka mari makhong samnadaba lengak lon haibase manipuri singi damaktadi honglakliba khunai asigi yawol asida saktam ngakpa ngamdaba haibase masana tabani samna hairabada khulai paiduna masagi mathoi pontha piriba miyoi phawba khulai thadoklaga mantri MLA amasung achauba officer singi matung induna aranba lambida khong thangjinba phawba yauribani masagi wakhalda national character yaudaba singna hojik matamgi lenganglon pairiba miyoi phawba masa masagi party gi warep na makhoi gi phirep lawba ngamdribani delhi gi khongthang jengduna lawrakpa warep na party gi warep oiribani maram aduna manipur gumba apikpa rajya singdadi delhi gi achau asang singi paisa tanfam oire oirakliba ityas asibu masak khangna paramchat ki wakhalonda leptuna matamgi yol adu jati adugi miyam khunai aduna thodang launaba matamda jati adu hingba haibasi kakpa yaroidaba wafamni toina hongba miyoi mapoki khunai asida masagi saktamgi damak lepsaba ngamjadaba miyoi kaya singdi itihas ki ironungda pattuna pumduna mangjakhiba ngaktani maramaduna apunba ityas ama saganaba amasung khunai asi kannaba aikoi khudikmangna khantaba matam oire hari Kangpokpi dai nupi ani yauna miyoi taruk drak lalon bagi kes amaga mari leinana phare hairi pharaba sing adudi khaika hau kibjen allies zone chahi nipu legomang tokthang allies amon chahi kunthra gumdoi abi barrel chahi kungani pan jiten kharka chahi kungani toy ls rani rauk chahi nipu gani toy amasong li chawk chahi nipu ga mari ni hairi brown sugar ni chingnaba 174 sop cases su phangle hairi Pes asigi makhatana popi thaba gentleman mari case amaga mari leinana kangpokpi dai phare haire paraba singdudi ahanbada jangaulen kipgen chahi nipuga mathoi ani subada ledginland kipjen chahi nipuga mathoi ahom subada kongginlen kipjen chahi kunga manga mari subada thangminlen kipjen chahi kuntraga mari ni haire makha satarkpada iduning thau hairiba pes asina phongdokpagi matung ina fort IRB da habildar oiba lekhogin tokthang khulai puraga chen khre hairi Sakul police station gi manung chanba molkon belest Lekhogin Tokthang Mapagi Maming Thangsai Tokthang Mars ki tang kungani panda Maugi Jukoda Laiba Fort IRB Mahaki posting location dagi Kulai Puraga Mangkre Hairi Mahangna Pukiba Kulai Singi Manungda Inchas Rifle ani Excalibur Rifle ama Inchas Rifle Magazine Nipan Excalibur Rifle Magazine ahum AK Gatak Rifle Magazine ani amadi Nomai Maru kaya amasu Puraga Chenkre Mahaki Matakta Police na case ama resta taukre Hairi Pesa sigi makhatana aspat chanadaba Manipur gi police station taragomdoina kon mapam khakta ngaire hairi mapam khara asi natana Manipur gi mapam pumba aspat chanari haiba wapam phongdokli Makha satarkpada kanglaipak ki mairadagi lokotcharaga thamjagi yellow minute taba travel foreigner mayek sengna khangdoknaba thabak paikhat kadabani iramda Manipur ase sambal khadraba inkhol amaga chap mana bahaibadu oire sambal khabidraba inkhol da changningba sa san maning tamna changbagum lep laitana mitop mian chak kaya changsilak bahaibadu oiri maduda mitopna
थुमत्खिदुना येलोमीसिंग इकुई कुइदना मुत्खिबा याबगी अकीबा फिबम अदु लाक्लबनी मदुना मणिपुरदगी येलोमी नत्तबसिंग मसक मुन्ना खंगदोक्तुना मसागी मरमदमदा हलनखिनबगी थबक असि पीआर लेंगाकना लेजबी थादुना होनाफम थोई लोइनना मियामनसु लेंगाकि मतंग पांगदुना माई पाकनबा होनाबा चुंगनी पीआर लेंगाक अमसुंग मियामगु खुसमनदुना तौदबा याद्रबा थबक अदुदि मणिपुरदा लेरिबा ट्राइबसिंग असिगी मनुंगदा असेंगबा येलोमी ओइबा ट्राइब फुरुपसिंग अदु करमबनो अदुगा असेंगबा येलोमी नत्तबा फुरुपसिंग अदुना कना कनानो हाइबसि मयेक सेंगना खंगदोकपा असिनि मणिपुरगी पुवारीगी लेमाई फकत्तुनो येंगलबसु लमदम असिदा खंगु थक्ता चंगसिलखिबा ट्राइब फुरुप कया अमना खुंदादुना लैसिनख्रे हाइबसि यामना लाइना खंगबा ngangani करिगिदमक्ता मणिपुरदा खुंदासिनखिबा ट्राइब फुरुपसिंग असि ngasi फावबा फॉरेनरनी असेंगबा येलोमी नत्ते हाइबा खंगदोकपा ngamdana लेरिबा असि ममांगदा मणिपुरगी लेंगाकि शासन तौखिबा लेंगाकसिंगी अचौबा अचोइबा अमनि अदुना मणिपुरदा अथुबा मतमदा मणिपुर पॉपुलेशन कमीशन लिंगदुना एनआरसी सना हनबगी थबक मपुंग फाना पखेटकदबनि लोइनना लमदम असिदगी मितो खंदोकनबगी दमक मियामना पामनरिबा बेस ईयर 1951 ओइबा हाइबसि भारत लेंगाकनासु याफम थोई मदुना बेस ईयर असिगी मतुंगदा मणिपुरदा मितो कयाम यामना संगसिलखि मितोपसिंग असिगी मनुंगदा ट्राइब फुरुप कया लमदम असिदा खुंदासिनदुन लैसिनखि हाइबसि यामना लाइना खंगबा ngamgani मणिपुरदा लेरिबा ट्राइब फुरुपसिंग असिदा येलोमी ओइना हुमिनरकपा कया अमा याउरी अदुगा खंगु थक्ता मदि नरोंदा संगसिलक्तुना लमदम असिदा खुंदासिनदुना लैसिलगा येलोमी साबा कया अमसु याउरी असिगुम्बा येलोमी नत्तबा ट्राइब फुरुपसिंग असिना लौ मपु योंगना ताली हाइबगुम असेंगबा येलोमी सिंगबु मणिपुरगी लेमाइदा खोंगदाफम पीदनबा लोइनना अतै हिरम कयादा यच्छिनदुना खोरौग थांगनबगी थबक चथरी हाइबसि हौजिक मणिपुरदा थोकलिबा कुकी नार्को टेररिस्टसिंगना तौथोरकपा थबक थोरमसिंग अदुमक मयेक सेंगना खंगलबनी मदुना येलोमी नत्तबा ट्राइब फुरुप कना कनानो हाइबसि अहानबदा मयेक सेंगना खंगदोकनबगी थबक भारत लेंगाकना लखोटकदबनी अदुगा लमदम असिदा खंग हैरबा हाइबदि पुवारी सुबा इंटेलेक्चुअल कया अमसु लैरि हाइरिबा अखंग हैसिंग असिना हौजिक मणिपुरगी लूरबा तनफम असिदा चिन फोचिनदुना हाइबदि करिगुम्बा वखल लौसिंग अमत्ता पुथोक्तना तुमिना लैसिनबगुम तौरिबा असि यामना लाली ख्वाइदगी मरु ओइबा इशू हाइबसि करिनो हाइबा ताराबदि मिटोपना थोमजिलक्तुना मपु साबा येलोमी ओइरिबसिंगबु तंथोकपगी खोंजंग संगसिलक्पा मसागी मरमदमदा लमजा सारा ओइना लैरक्पा असिनि हाइबसि अखोइ खुदिमंगना खमिनफम थोई मरम अदुना इरमदम असिदा संगसिलक्तुना लैसिनख्रबा असेंगबा येलोमी नत्तबा ट्राइब फुरुप कया अमा लैरे हाइबसि इराय लाइना खंगलबा वफमनि मरम अदुना हिरम असिगी मतंगदा मणिपुर लेंगाकना थौना लिंगजेल लैना असेंगबा बेस ईयर अमा सेमदुना मणिपुरदा एनआरसी मपुंग फाना जना हंदुना मपानदगी चंगसिलखिबा सेंगदबा ट्राइब फुरुपसिंग असि मयेक सेंगना खंगदोकलगा मसागी मरमदमदा हलनखिबा असिना ख्वाइदगी अफबा ओइगनि हाइबसि खंगना भारत लेंगाकना थबक पांथोकफम थोई लोइनना मणिपुर मियामनसु भारत लेंगाकता अमत ओइना हनबा लेइतना तक्सिनगदबनी हाइबा वफम फोंगदोकली।